Houjik Yamna SathibaPao Oirakli Masi Mayamna Taminaraba Matungda Kadai Pauba Chummono Haibudu Thidokminasi SathibaPao Dudi Nagasing tumna hanaba Manipur Tugainaba Semkiba KNA Linkatpada Congress Lusingbasing Amasung Rogi Achoba Khut Yauramle SathibaPao Oma Kanna Sandorakli Nagasing tumna hanaba Myanmar Kabu Valley Amasung Manipur Gisingi District Singda Kuki Tariba Kulsing Umbrella Unit Amagi Makhada Punsinduna Jalengam Semnabagi Pandamda Semkiba Kuki National Army Linkatnaba Wanabada Mamangi Congress Sarkar gi Lusingbasing Amasung India gi Aron by Agent Research and Analysis Wingi Achoba Khut Yauramle Haina Indian Intelligence ki report amana Houjik Thokliba Kangluki Irang asigi marakta nauna viral Oirakli Intelligence report aduda hairibana Indiana matam amada British ki loilam sandokpada achoba mastermind oikiba meku loktagi Indiana tamhoba police sing aduna nagasing marufangna mutanaba pandamda semkiba Houjikna Kuki National Army KNA hairiba matam amada Kuki National Front KNF haina khangnaramba Kuki lalolup asil linkhanaba honabada haukiba sahi 1990 gi matamda Manipurda sasan toramba Congress lengak amasung India gi aronba agency ama oiriba Research and Analysis Wing rogi achoba khut Haina Palli Matamadugi Congress Sarkar da Finance Minister Oiramba Kuki gi Minister SIC Dongel gi mateng galoinana State Government gi funding sing thadaramki hairiba wafamasi in 1992 gi July 12 da Matamadugi Kuki Federal Council gi Commander in Chief na iba letter amadagi confirm tawkibani hairiba letter aduda Matamadugi Congress Chief Minister dagi Kuki lalolup asida lupa lakh ama phangki haibgi report yauri Sahidumaki August Anida Chin Kuki Voluntary Front ki General Secretary na matam adugi Chief Minister amasung Finance Minister dagi lupa lakh ani fangki hairi 1933 ki July 12 da Hindustan Times ki publication da KNA na rogi kutang da India government dagi lupa crore taret ki sen gi mating pibi naba aduga Indian Army dana khulai amasung material support pibi naba haijakiba laiki haina Kuki National Organization gi Chief Solun gi yamna naknaba source amagi warol palladuna fongli hairiba senpam amasung khulaising adu ningthina organize tawraba NACN IM ga chapchana thengnaba ngamnabagi damaktani 1993 gi October da Eastern Panorama gi editor da thaba sithi amada KNF KNA asi linkhatnaba honabada masigi mastermind asi si Dongel amasung holkhomang haukipna oiki hairiba mihoising asi matamadugi Congress ki masak nairaba mihoising ngaktani Kuki sing asina naga sing asi marufang na mutanaba armed forcing da mateng pangbagi mingda achoba senpam kaya fangki makoina changjapam lawriba AR gi camp adudagi nongmai amasung ration gi share sing phangki si Dongel na mahaki election campaign da Manipur amasung Nagaland da makoi gi yeknaba oiriba naga sing da chapchana laman khumnaba wasakhibaga loinana KNF KNA linkhatnaba honabada lupa lakh 15 gi mateng phangki